Kurumjari SKTV की Manipuri Paubu Yengbiriba Pumnamakpu Kondrakpam Sanatomina Taram Nokjari Ahanbada Maroiba Pau. MPSC की wahang chain namliba mapalam की printing press asigi matang dalenga की authority na inquiry committee ama semduna yengsin gadabani haina mahiroi lok taruk na taksilakli. MPSC Civil Services Men Examination English ngani kungani thoi da thokiba question paper chayet nabagi thogdok adu awangba thaki inquiry committee ama semduna tigat hangadabani haina Socialist Student Union of Manipur na taksilakli. Mizoram की दंपा AC की बाय इलेक्शन की दमक चथकिबा इलेक्शन कैंपेन दा चीफ मिनिस्टर लालदू होमा ना मॉडल कोड ऑफ कंडक्ट थुगाइरे हाइना ECI ना फोंगदोख्रे. अमसोंग लाकलिबा दिसंबर 10 दगी ऑस्ट्रेलिया दा चही 13 मखा की अंगांग सिंगना सोशल मीडिया सिजनबदा अथिंग मतम लगनी हाइना लाइपाक असगी प्राइम मिनिस्टर एंटोनी अल्बानीज ना फोंगदोख्रे. Hauzek Pau Sandok na pijari. MPSC की wahang chain namliba mapalam की printing press asigi matang dalenga की authority na inquiry committee ama semduna yengsin gadabani haina mahiroi lup taruk na taksilakli. Ngasi mahiroi lup taruk MSU की president Malangba, MSF की president Hizam Rosan, Desam की president Mayangpam Somorjit, KSA की president Sukam Vidyananda, Suk की president Ningtozam Danakumar Amadi, EMS की president Longjam Thonglena Bunda Kutyek Piduna Thoraki Cherol Amada, Haiba printing praises the Manipur Hiram Amatada Makatana, Samnaba Yaroi, State Asigi Wahang Che Nambi Danabasu Hairakli, Examination Controller Manipur Public Services Commission MPSC na November Mapan the Thokpa Cherol da printing error Oiduna, technical issue Kara Laiki Badegi, Manipur Civil Services Combined Competitive Man Examination English Kungani Paper 4, General Studies 3, Amadi Paper 5, General Studies 4, Yaitok Laga Nauna Lagliba, November Kungani Thoida, Matam Amuk Lepki, Manipur Civil Services Combined Competitive Men's Examination, English Kungani Thoi Asi, November Gitang Tare, Nipan Amadi Mapan Fauba, Pangtok Nanaba, Haukiba October Ohumda, MPSC gi Register na Cherol Amatoki, November Gitang Mapan Aroiba Exam Numita, Morning Sifta, Paper 4, General Studies 3 gi Wahang Che Asi, Candidate Singda, Yenthok Kadabada, Evening Sipta Thokpa, Paper 5, General Studies 4 ki, Wahang Che Oina Yengsin Narakpa Haibasi, Yamna Satina, Lepak Machata the Tawongni, Masi Mahiroi Lup Tarukna, Akan Mamaongda, Condemn Tawi, Bureaucrat Officer Singh, Civil Servant Singh, Oiraktuna, Lamdamasigi Oiba, Administration, Pairak Kadauriba, Lepak Asi Semakani Haina, Asa Tauriba, Candidate Singi, Maru Oiriba Examination Asi Fauba, Section Dabagi Masak Ama, Mahiroi Lup Tarukna, Uba Fangi, Masi Yengsinba Watpagi Kudamni, Togdosigi Matangda, Mahiroi Lup Tarukna, MPSC gi Examination Controller Unaduna, Warisana Rubada, Wahang Che Singh, Mapalam gi Printing Press da Namhali Haibakangle, Printing Press Asi, Marilainabo Authority Singna, Inquiry Committee Amasemdana, Yengsin Gadabani Haina, Cherol Asida, Fongdurakli. Manipur Public Service Commission alauba MPSC Civil Services Examination English ngani kungani thoigi ngarang pangthokpa exam da thokiba chayet nabagi thodok adu awangba thaki inquiry committee ama semduna thigat hangadabani haina Socialist Student Union of Manipur SSUM na taksilakli hiramasigi matang da SSUM gi Publicity amasung Information Secretary Salam inaw yai mana thadorok cherol amana hai MPSC Civil Services Men Examination gi ngarang tungthil da thokpa paper adubu ayuki matamda yen thokpa haibasi administration gi asoibani nungthil da thokadaba paper adugi title su chapchana iraga yauribani thawong aduna verification gi thabak thoram sing ningthina tawhode haibada sengna takle asigumba sintok sinjin haitaba masina MPSC gi manungda accountability leitaba amasung mathau ningthina haitabagi machat adu uthokli kumja lising ani taraga tarukta requirement ta asoi aran kaya yaukraba matung ngarang thokiba thodok aduna commission gi integrity amasung ikai khumnaba adu chang tahale maram aduna ngarang thokiba chayetnaba adugi matangda MPSC na miyamda lale haijabaga loinana thodok adugi matangda marik chumna sengdok kadabani
Thaudok aduda kana Jenabagi Haibetu Kangdok Nanaba High Level Gi Inquiry Committee ama Semduna Maraleba Singi Matakta Disciplinary Action Logadabani Matung Tarakpada Asigumba Thaudok Asi Toktanaba Angamba Thakta Hotnabagaloinana Manipur Lengakna Kut Tingjinduna Achumba Wild Puraknaba Hotnagadabani Haina SSUM Gi Cherolasina Makatana Kangalagli Hayeng pangthukadawriba Mizoram gi to Dampa ST Assembly Constituency by election ki damak chathakiba election campaign da Mizoram gi Chief Minister Laldu Homana Model Code of Conduct to guide haina Election Commission of India ECI na phongdokre election campaign da Chief Minister Laldu Homana phongdokiba wafam sing adu electoral guidelines sing to guide bani haina advocate Jothang Sangi Marna wakat lakibagi matangda ECI ni yengsinba kaloinana wafam asi phongdorakibani Chief Electoral Officer Mizoram gi office na pikhalakiba record sing ECI na ningthi na yengsinba kaloinana political party amasung candidate sing gi piriba guideline gi matung ina Chief Minister Laldu Homana phongdokiba wafam sing adu Model Code of Conduct ki Part 7 gi para 6 ki oina ona tainabani haina ECI na phongdoki tawdog asigi matangda Joram People's Movement JPM gi president gi mafamda Mamit District ki District Election Officer na order ama thokna basu ECI na khangan ki loinana election campaign manungda star campaigner singna Model Code of Conduct ngak na chatpaga loinana electoral process to guide na ba ECI na JPM president ta poktak piki haidi Lakliba December taradagi Australia da chahi tara taruk bakhagi angang singna social media sizinabada athingba thamlagani haina laipak adugi Prime Minister Anthony Albanese na phongdokre Prime Minister Anthony na thadorakiba video amada English ngani kunga mari gi November da puthokkiba online safety amendment Social Media Minimum Age Bill 2024 asi chahi asigi lakliba December taradagi law oina laipak aduda chatnaba hauragani haidi Lepak adugi House of Representative na bill asi pass tawbagalonena Senate nasu bill asi ayaba pikre malemgi oina maming lehauraga daba social media law asigi matung inna Australia da leiba chaitara taruki makha da leiba angang singna Instagram, Facebook, TikTok, X, Snapchat, YouTube, Reddit amasung Cake yauna social media platform sing sizinabada athingba thamlagani khongthang asi leipak aduda angang singna angang oina adumak leibagaloinena mama mapa singnasu makhoigi angang singa hena loina ba fanghalagani haina Prime Minister Anthony na mahaki video aduda phongdorakli masigi matakta angang singbu online cyber bullying dagi ngak thokpa online dagi oirakpa yaba khudong chadaba sing amasung social media da edit oibagi maong sing dagi angang singbu kanmangamgani haina su mahakna makhatana phongdorakli Australia gi mathangda Denmark amasung Norway nasu makoi gi leipakta chaitara manga gi makhada leiba angang singna social media sizinabada akaknaba fibam lehenaba honari haidi Miram dagi chakta abalakliba Amar Falcon Singh Sadan ba singi makuta tadanaba None District ki tongan ba kulda leidiba miyam na pairiba Yergan Singh lakliba tang tara mga fawbagi manungda pikhalakna na ba district asige additional district magistrate na kangan kre hidamasige matangda None District ki additional district magistrate Steve Kapungdang na ngasi thokpa order amanahai district asige manung chanalaiba Longmai Rengkung Awangkhun Taubam Kongsang Rengpang, Nungba, Kambiron, Khumzi, Nagaching, Kabuikulen, Puichi, Bakwa, Haukchong, Amadi, District asigi atay mafam da layba miyam na pairiba Yergan Singh lakliba tang tara mga fawbagi manungda pikhalakadabani. Kanagumba Singh na wafam asida thawoidrabadi logi matung ina chapchaba action lakwalakani. Yergan Singh adu Amar Falcon Singh na state asi mapung fa na thadoklaga chatriba fawba natraga lakliba tang kuntra fawba lok thokpa yaroi hairi. Lakliba tang kundagi kunipan fawba gawada pangthokadawriba Yangkaitaruk suba International Film Festival of India IFFI English ngani kunga mga Manipur State Film Development Society MSFDAs na sponsor karatawraga delegates ani thagadawriba asida saruk yaning basing gi application kaurakli hiramasigi matangda MSFDAs ki secretary Sunju Bachaspati mayum na thadorak pacherol amanahai
IFFI 2025 की दमक MSFDS na sponsor खरा तौरगा delegate ani thananaba thaurang taure masida thawai yawba miyoi maru oina film criticism, film production, direction, makeup, acting amadi technology gi loksing leiba miyoi yauna cinema da khongdaraba mahairoi film critics amadi journalist na application thajilakpa yagani hairi lagliba tang tara manga fawbagi manungda biodata Aadhaar card amadi phone number ga konana MSFDS da application adu thajilakadabani मधुगी सेलेक्शन MSFDS की प्रीव्यू थिएटर दा पांगथोकदबा इंटरव्यू की खुथांगदा खनगनी हाइना संजू बासस्पति मयूंग की चेरोल असिना मखातारी थासिगी तांग कुनगा माथोइदी की कुंट्रा फाउबा स्टेट असिदा संगाई फेस्टिवल पांगथोकनी हाइना लेंगांगना थौरंग तौरिबा असि बॉयकॉट तौबगा लोइना नवेंबर 13 मापनदा स्टेट असिदा जनरल स्ट्राइक लाउथोकरे हाइना लोना चिंक्रबला लौलुब KCP MC Progressive na phongdorakli lobasigi Information and Publicity Secretary Mahikhomba Maitei na khutyek piduna thadoraki bacherol amada kumja lisingani kungu humdoi gi me ahumdagi thokliba irang na sokhalaba lanjenari basingna awaba punchi da leliba loinana kanglu furup singi marakta wakhal tanadaba leidiba asida kumai harau gi nisha da laichu hanba manba maongda lengak na Sangai Festival pangtokani hairibasi wahantok leite Irang asida lanjen aduna leidi basing mayumda hanjinba ngamdana chahi ani hena wana leidi National Highway singda maitai sing mapung fana chatpa ngamdri hiram khudingda aikhoigi phibam hena lusil handuna thamli asigumba phibam asida Sangai Festival pangthokpa haibasi maram chade miyamgi kholaw asi khangna KCP MC Progressive na Sangai Festival boycott tawbagalunena November 18 da State asida General Strike laukthoknaba firep laurakpani adumoinamak General Strike asina Hospital, water supply, maheulang pok, pau gamari lenaba, thabak singdi konsiloi hairi. Amaromda, President rule gi makok oiriba Governor nasu kumhai harau pangthoktuna, maitei furupcha sing asi, moithem tauduna, kumhai gi nisana lang thaktuna, thamjillaga, maitei khunai, laikatana mang takna na basiloi dabani. National Highway singda maitei furup ki miyoi singda lakliba December gitang ahum fawbugi manungda free movement lehan gadabani karigumba madamasigi manungda National Highway da maitei singi free movement lehan drabadi Kanglai Park Manipur da ahanbagi oina December tha ama chupna General Strike makha chathabagi firep laurakpa yai hairi Lamdam asida mahausagi tangdu laitaba fibam hanjindringai tanja asida Laingak na Manipur Sangai Festival pangthoktuna maitai sing asi ithak irang pamba oina uhana na bagi thaurang khudakta lepkadabani haina Ningthaukhong Protection Committee NPC gi Secretary M Rajena phongdorakli ngasi Ningthaukhong da laiba Ningthaukhong Protection Committee gi office ta pangthokpa paugi mifam amada wafam asi phongdokladuna Rajena makhata na hai irang asna maram oiraga lanjenari basingi awaba ubidana Maitai miyamna iramdam asida ningkha tamna chathok chasin yadringai tanja asida lengak na Manipur Sangai Festival pangthokani haina thaurang tawruk liba asi yaba ngamloi Festival asi pangthok tringai mamangda irang asi hana loishin gadabani maitai singbu ithak irang pamba tahanganu Manipur gi haujik oiriba fibam asi nakal amada nathai khiba yana ba hotnaganu Manipur gi state animal oiriba Sangai gi ming season aduna Sangai Festival pangthokpana lamdam asi butang dulai taba hanjilakpa ngamloi maramaduna miyam nasu lengak na pangthokna na hotnariba festival asida sarukya biganu lamdam asi gi tongan balup kayana Manipur Sangai Festival pangthokpa yaroi haituna athingba thamliba asida Ningthaukhong Protection Committee nasu mapungphana sawatkani haina mahakna makhataki Sangai Festival da thawai yauri chimaina Manipur gi mitai khunai na chatpa yadriba lanba yadriba thokdeba thodok mayam asibuna hana priority pibire hairaga sigum labsi hana solution tawdana ithak irang da putharakna bohonariba sidagi ekoi Manipuri mitai khunai na ekoi masidagi ekoi ngakthokna na bohonajaba haibasa ekoi ithau oire haibas wakalon si miyang pamda thamjari maram maduna lagliba November gi tang kunma thoidagi pangthokani haidana taw biriba sigum laba Sangai Festival asi asida saruk yadaba amasung miyam hupna ekoi gi nena taba khunai ma nena taba mahing ama laktribo phawwa sigum laba festival sing asi pangthok yaroi haibasi ekoi mitai khunai gi oiba arepa Manipuri khunai singi oiba arepa ama thammasi haibu wafam si ekoi print media electronic media ikuthang da lepak miyam phomda Ningthaukhong Protection Committee na han miyam da paujen pijari
Chin Kaktada Leipak Nungshibagi Mahut Leipaki Yaifananaba Amadi Chaukat Nabagi Tabak Pangtokpada Puna Sarukya Minasi Haina Rajya Sabagi member Sana Jauba Leisembana Fungdurakli Wafa Masingasi Organizing Committee of Sadar 150 Padyatra Bisnupur District Nasenduna Bisnupur de Leiba Kiamba Ningsing Sanglendagi Unity Mars Lamthabagi Thoramda Mahakna Fongdok Kibani Thoram Aduda Bisnupur District ki Deputy Commissioner Puja Ilangbam Mera Yuva Varat Manipur State ki Director L Marzit Kumar Amadi Unity Mars ki District Nominee NG Sovana Amadi H Ivoyai Mana Athoiba Mithunglen Singh Oina Sarukya ki Thorongi Saruk Ama Oina MP Sana Jaubalai Sembana Luchingduna Amanibar Bharat ki Wasak Sakminabaga Loinana Unity Marsu Lamthaki Mayam ki Kongchat Adu Kiambaning Singh Sanglendagi Hauraga Tidim Lambi de Laktuna Bisnupur Kaitel Fauraga DC Lamkai Fauba Chatlabamatung Amuk Halaktuna Thoram Pangtokpamda Lamtumpam Oiki Mafam Aduda Nat ki Oiba Jagoi Isai Thang Tana Chingba Kayasu Kudol Potam ki Thoram Aduda MP Sana Jauba Laisembana Fongdok Kibada Lamdam Masibu Thamoi Nungdigi Nungshibagi Ithil Amadi Lamdam Masigidamak Khallaga Thabak Tawbagi Wakalon Leitriba Makai Chokhatpa Wagani Chokhatpa Mapangal Kanba India Ama Oibada Manipur Yaudaba Yaroi Manipur Leihoraga India Chokhatli Haibi Yaroi Maramasina Laipak Sida Amadi States the Leiba Miyoi Singna Civic Sense Unity Amadi Nation Building ki Wakalon Chen Minnaba Amadi Thabakta Onthok Minaba Changi Laipak Nungsi Haibasi Chin Kakta Hairaga Yaroi Laipaki Chokhat Nanaba Thabak Pangthokpada Aikoi Puna Sarukya Minaba Changi Haina Mahakna Fongdoki Sense of civic responsibilities machine ek laitrige koi chaukat payaro any adugumba purukoi sunu phaneamna mapa makuna karak tharamba dugumba masa su oisanu inakun basu oisanu mangonda discipline haiba ma discipline haibis loi yaugre ko civic responsibility obi loi yaugre masi ba ek laitraba madugi mido natra madugi puruk to natra madugi laibak to kaidau aida mado koi gi chaukat padinga moy apunba Manipur sagasi Apunba Bharat Sagasi aduga nungaiba tungi mirolda yamna nungaiba yaifaba dugumba akogi iriba ama akoi thamamnaba tu honabada punamangna sarugyaminasi Paugi Marak Thatna Atenba Break Ama SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi Saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawiu akupa marol gidamak mobile number 7005 259 437 natraga 8974 209 157 da call tawbiratuna khangbiba yagani Breki matungda miyambo mukana taram nokchari makhataba pau Assam ki district kharada Manipuri lonpu associate official language oina sakhang biki bagidamag Assam ki Chief Minister Hemanta Biswa Sarma amasung Assam lengakpu thongju AC ki MLA thongam Bisojit na thagat pa fongdokre social media X ta thagalakpa MLA thongam Bisojit ki post amada the Assam Official Language Amendment Act 2024 ki makhada Assam ki Kasar Karimganj Hailakandi amasung Hojai district ta Manipuri lonbu Associate Official Language oina Assam lengakna sakhangle Kongthang asina Assam da khundariba Manipuri lon ngangba singi identity amasung heritage po ikai khumnabani haina lawi masigi matakta Assam da leiriba Manipuri singi inak khulaba culture amasung language ki saktam adu hena chawkhat anbata natana Assam amasung Manipur diga lainariba marishu hena fagat hanbangam lagani amana mabu ikai khumnabaga loinana apunba north east amas sagatpada chauna mateng oiragani haina MLA thongam Bisojit na makatana fongdurakli Porompat ki Jenims Crossing dagi WY tablet kg aniga gram chahunga kona na miyoy ani ngarang police station ki personal Manipur police
पुलिस की पर्सनल सिंगना फाबा ngamkre थौदोक अदुगी matangda पुलिस ना थादोरकपा पाउ अमगी मतुंग इन्ना WY tablet का कोनना फारबा मियोय अनि अदुदी बिष्णुपुर डिस्ट्रिक्ट की मनुंग चना लैबा क्वाक्ता खुमन मोइरांगदगी मोहम्मद सलमान खान चही 35 अमसुंग वार्ड नंबर 2 दगी मोहम्मद सहीदुर चही 58 सूरे हाइरी मकोय अनि ngarang पोरोंपाट पुलिस स्टेशन ना कोनबा जेनिम्स क्रॉसिंग दगी WY tablet सिंग अदुगा कोनना फाबनी मकोय दगी आधार कार्ड अमा मोबाइल फोन अनि अमदी रजिस्टर नंबर AS12K6496 की रजिस्ट्रेशन नंबर ओइबा अंगोबा मचुगी महिंद्रा स्कॉर्पियो अमसु फागत पंगम की हाइना पावसिना मखातारी कुमजाली सिंगनी कुनगा हुमदोगी मे अहुमदगी हौरखिबा इरांगदा जिरिबाम डिस्ट्रिक्ट तगी लैखिद्रबा सिंगबो निंगसिंगबा ओइना हयंग नवेंबर गी तांग 38 मणिपुर की मियामना इसा इसा की थोंगालदा नुमिदांग वाइरमदा मैरा कटपियो हाइना जिरी डेवलपमेंट ऑर्गेनाइजेशन JDO की प्रेसिडेंट E देवान मैतेना मियामदा अपील तवरकली जिरिबाम डिस्ट्रिक्ट की मयोन ओरिबा बापोपरादा लैबा होटल हेलिनादा ngasi पांगथोकखिबा पाउगी मिफम अमदा E देवान मैतेना हाई इरांग असदा जिरिबाम डिस्ट्रिक्ट अंगांग अहुम नुपी अहुम पुन मियोय तरुक याउना कोकी टेरोरिस्ट सिंगना हातोक पिख्रबा सिंगी लैरोल चनफम ओरिबा निंगसिंग खुलदा लैरिबा मफम असिदा मैरा कटपगी थौरम अमा पांगथोकनी थौरम असिदा जिरिबाम डिस्ट्रिक्ट लैरिबा मियामना सरुक याबियु महांगना मखा तारादुना कोकी टेरोरिस्ट सिंगना करिसु खंगजद्रबा खुंजा सिंगबु तमथीना हातखिबा सिंग ngasi fauba justice fangdriba asi athubada fanghanaba thabak paikhatpiu ningsing kulda leiriba leiron chanfam asida victim memorial complex haina mingthonduna complex amasana na basu thaurang tauri leikidraba singbu ningsingba oina manipur gi miyamna hayeng november gi tang 38 gi numidang wairamda isa isa gi yum gi thongalda maira katpiu amadi numit asida harau kumai gi thorom amata pangthokpiganu hairakli 2024 की नवंबर 11 दा अंगांग अहुम यावना कोई मीटरू अमदी अनि अमा मै थादो पिरंबा अदुगी मतंग दा इकोना ngasi नवंबर की तांग 38 सिदा जिरिदा लैबा सिनाव सिंग लैबिरिबा हल्लमन लाइ ग्रुप पाइकिबिना इसा इसा की युगी थोंगांदा संदागी पुंग तर तामतम अदवाइदा बे मैरान ता कथोपिउ लोनरना हाइरन सिमदि हराव को मैना ता सिंबसिंग तोबिगनु मणिपुर रम दिन लेबा सिनाव सिंगसु हाइरबा थोंगान मैरा कथोपिबि थोबसि सथबि तबियो हाइदना जिरि डेवलपमेंट ऑर्गेनाइजेशन मांकैदगी नेक्सिंग जेरे को लेरोन सनजिबा मपम दसु अखोय नुमिदांग वैरम पुंग मंगा ताबमतम दे पे हमसेसु कोई मैरा कचगनी हाइबुसिदा इरम दमसे लेबा इरेचा पाइपिबिना लेबुना हाइरबा मैरा कपे थोंगान सरु याबि नेशनल सॉन्ग बंदे मातरम न चही चामग यांगई मपुंग फाबग मरी लेना असम राइफल्स न सिंधुना तमेलोंग डिस्ट्रिक्ट तोंगान तोंगान बथौरम सिंह पांगथोखरे फोर्स असना सिंधुना डिस्ट्रिक्ट असigi manung chanba तमेलोंग अमसुंग अकोइबा मफम सिंगदा ngasi u chara thabagi thoram ama pangthokre thoram aduda JNV Public School gi mahairoi yankhai hena sarukya ki Amaromda Ajoramda Laiba Company Operating Base na sinduna Indian Freedom Struggle amasung Bande Mataram gi matangda storytelling competition amasu pangthoki competition aduda mahiroi humfuna sarukya ki hairi All Manipur Volleyball Association AMBA Amba gi mityang makhada Youth Progressive Club YPC isok makha laikai na sinduna mamang chahidagi hauduna nambol AC gi manungda laiba Isok Makha Playground Zatharakpa First State Level Mini Boys Volleyball Tournament English ngani kungamari ngasilotion kre Tournament asigi aroiba numit ki final match ta NYVA Naurem amadi DVA Thaubal ani sanabada DVA Thaubal na NYVA Naurem bu set ahum shinoda maitiba piduna tournament asigi winner oikre Tournament asigi winner team da sel oina lupa lising taragani thoi runners up team da sel oina lupa lising taragi mana piduna pukning thawat kre Tournament asida best player takraba DVA Thaubal gi sanaroi ki H7 dasu sel gi manapi dina pukning thagot ki final match asigi saruk ama oina NYVA Naurem amadi YPC isoki exhibition match amasu sanakibada NYVA Naurem na YPC isopu set ani amada maithiba piki Ima Kalika Thaugallu Wabagai Nasinduna Tha Sigi Tangkun Gatarukti Kuntra Fauba Wabagai Tera Urak WSWC Grounda Nifumari Raksuba Manipur State Juniors Boys and Girls Kho Championship English Ngani Kunga Mga Pangthok Lagani
Kho Federation of India amasung Manipur Amateur Kho Association Makka gi mit yang makhada Kaching District Kho Association ka khutsamnaraga pangthokadawriba championship asida sarukyaning team amadi sanaroi singi mari leinaba document chingba adu tournament gi technical convener oiriba M Manglemda tha sigi taraga tareta entry form thazin bagi aroiba matam oigini haina Makka gi General Secretary Moirangthe Modusudona khudyek pidana thorakpa cherol amana haidi Haujik amuk state asida ngasigi oikiba ay ngasagi pau pijari. ICAR Regional Center Lamphel Patigi fangba report ki matung inna ngasi state asida khwaidigi sabagi chang Celsius degree kunga nipan dasmit manga oiki aduga khwaidigi engbagi changna Celsius degree taraga mari ni nuksida yawbaising manilgi changna ayukta chada humbudra mari aduga numidang wairamdana chada yangkaini thoi oiki. Aroibada maroiba pausing amukka na pijari. MPSC gi wahangche nemliba mapalam gi printing press asigi matang dalenga ki authority na inquiry committee ama semduna yengsin gadabani haina mahiroi luk tarukna takselakli. MPSC Civil Services Man Examination English ngani kungani thoida thokiba question paper chayet nabagi thongdok adu awangba thaki inquiry committee ama semduna tigat kadabani haina Socialist Student Union of Manipur na taksilakli. Mizoram gi Dampa AC gi by election gi damak chathakiba election campaign da Chief Minister Laldu Homana Model Code of Conduct thugaire haina ECI na phongdokre. Amasung lagliba December taradagi Australia da chahi tara taruk makha gi angang singna social media sizinabada atingba thamlagani haina laipak adugi Prime Minister Anthony Albanese na phongdokre. Matang asida bulletin asilo shinjari Manipur miyam gi punsida kwaidigi hena maru oiba state asigi lepaga asigi amadi malam gi e pau singi damak SKTV News po miyang tadra lebiu kurumjari.